मियाम पुनमकु कर्नल लाइस्रम लोकेंद्रना खुरमजरी ngasi manipur sita khundari ba maitei haiba kanglu lak 39 khatang haiba asibu kannana ba haibagi asigi saktambu kannana ba haibagi Scheduled Tribe Demand Committee ki liching makhada maitei pummana changthelaiba khongjang sigi chairak sida ngasi social media da viral oreiba Ramananda Koba maitai macha amana magi mapa haktakta mapu haktakta chanaramba liglam lining laishunbu karisu udana nganghiba karisu leitana yam tukachaba yam hantabai mawda mana nganghibodo mado Pakistan da toba oiramagadi praja mayam punamon ma pang tinga ka soidana makhi hat khagadabani madugi thodogdo Manipur da toroi tawhidi haibal leite aduna masi mahak sibu masabu kanjanabagi amatta oiba pambai one and only one option is mana maitai da changjara kadabani maitai ningthau sana ningthau leisen da sana jawbagi makhong khada changjara ka kandada mahagase praja miyamna Jesus ke manaka thagat padagi soidrema ke thingba ngamgani. The ball is in Ramananda's court. Mr. Ramananda, the decision is yours.